मरुइबा पाउ पिजरी अनौब चही लिसिंग अनिगा तरा मापन मियामना हराव तयामना ओकली लोकताक पात मखल अमतगी कंस्ट्रक्शन तौबा यारोय हाइबा लेंगाकी वाफम हंदोकपिनबा लमकोइबा लाकपा अमदि लोकताक पात सैदांगदोना हिंगलिबा मियोइसिंगना अपील तौरकली अमदि इम्फाल मोरे लंबी के खुदेंग थाबीदा लेबा तरानिथोय सुबा आसाम राइफल्स ना लिसिंग अनिगा तरा निपान चही असिदा लुपा करोड़ हुमफुद्रा मंगा हेनबगी आइना यादव पोलम सिंह फगले हाइरी ISTV की मणिपुरी पाउ मिडियंग ताबिरिबा पुनमकपु अनौब चहीना लाकपदा ISTV की माइकैदगी अंगोम अमलाना खुरमजबगा लोइनना याइफमंगोल पिजरी ngasiगी मरुइबा पाउ संदोकना पिजरी इंग लिसिंग अनिगा तरा निपान लोइखिबगा लोइनना अनौब चही लिसिंग अनिगा तरा मापन मालेमगी मियामना हराव तयामना ओकली क्रिस्टियन लाइनिंग चटपसिंगना अनौब चहीगी थोरम चर्च सिंगदा लाइनिंग लाइशोलगी थोरमगा लोइनना अनौब चही असिना नुंगायाइ फबा पुरकनबा थौनिखि मणिपुर मियामनासु लाइनिंगी खेनबा लैतना अनौब चही असि फुरुप खुदिमकना तरामना ओकली अनौब चही हौबंगसी न्यू ईयर नुमिता सेरौ तुरेल मपालदा मियोय क्याना चकचा हैजानदुना अनौब चही लाकपगे हराव तयाम्बा फोंदोकनखी लाकलिबा मियोय सिंग अदुबु असोय अंगाम थोक्तनबा पुलिसना अकनबा मोंगदा चिक्सिन थौरांग लौखतखी सेरौ क्लब की मियोय क्यानासु लाकलिबा मियाम अदुना तुरेलदा अमोट अकाई थाददनबा अमदि मफम साना अमोट अकाई थमननबा अवेयरनेस क्यासु पीखी अमरोमदा अनौब चही लाकपा असिदा पामदबा थौदोक थोक्तनबा डिस्ट्रिक्ट पुलिस सिंगना अकनबा चिक्सिन थौरांग लौखतखी मयाय काबा निसा का हेना सिजिनरगा गाड़ी कन्ना थौदुना लंबीगी पामदबा थौदोक थोक्तनबा मफम कयादा पुलिसना फ्रिस्किंग चेकिंग तौखी सेकमाई एरियादा पिकनिक लाकपा सिंग पामदबा थौदोक थोक्तनबा सेकमाई पुलिस अमदी सेकमाईगी सिविल सोसाइटी ऑर्गेनाइजेशन सिंगना सेक्शन थौरांग लौखतखी अनौब चहीना लाकपदा नुंगसिनबा अमना अमाबु थाजनबा तंगदु लैताबा पुरक्तुना सौखतपा लमदम अमा ओहिननबा होटनरसी हाइना कंज्यूमर्स अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर कराम श्यामना मियामदा याइफा पाउजल पिरकली लमदम असिदा लैमिनरिबा फुरुप मसेलगी मरक्ता नुंगसिनबा अमदी थाजनबा हेंगतुना हेना सौखतपा इरमदम अमा ओहिहनसी लेंगाकना पाइखलिबा सौखत थौरांग सिंगदा मियामना मपुंग फाना मतेंग पांगदुना अवोनबा अमा पुरकलसी हाइरी प्रजागी होइना एनी चौखत थोरांग तोरपकांदा मियामना कोऑपरेशन पीबीदना हेना चौखत पलमदम अमा ओइननबा लोइना कोई टैलेंट लेरबा नहारोसिंगसे सरकारना नंबा थाकना मतेंग पीरगा मोई टैलेंट लु फुदोहनगा मणिपुर सियाम मंजिन थाना चौखत स्टेट अमा ओइबो ओइरसनु अनौब चहीना लाकपदा बीजेपी मणिपुर प्रदेश नॉर्थ ईस्ट इंडिया डेवलपमेंट पार्टी मणिपुर स्टेट पासोई केंद्र डेवलपमेंट काउंसिल मणिपुर पीपल डेमोक्रेटिक फ्रंट अमदी मणिपुर प्रदेश तृणमूल कांग्रेस ना मणिपुर मियाम दायफा पाउजल पिरकली अनौब चही असिना लमदम असिदा नुंगसी सानबा इंग तप्पा सौखतपा लमदम अमा पुरकपा ओइरसनु हाइरी बॉर्डर टाउन मोरेदसु अनौब चही लाकपा असिदा पामदबा थौदोक थोक्तनबा मोरे पुलिस कमांडो असम राइफल्स अमदी तोंगान तोंगानबा सिविल सोसाइटी सिंगी लुचिंगबा सिंगना हौखिबा अहिंग नोंयाइदगी हौना अकनबा चिक्सिन थौरांग लौखतखी लोकताक पात मखल अमतगी कंस्ट्रक्शन तौबा यारोय हाइबा लेंगाकी वाफम हंदोकपिनबा लमकोइबा लाकपा अमदी लोकताक पात सैदांगदुना हिंगलिबा मियोय सिंगना अपील तौरकली हिरमसिगी मतांगदा रिपोर्ट अमा संजरीबसी लोकताक पाट मयाइद लैबा फ्लोटिंग होम स्टे दनी फ्लोटिंग होम स्टे असिदा लाकलिबा टूरिस्टिंग मखोइना मणिपुर लैंगाकना अंतक फोंदोरकलिबा वफमसिदा करी तौहनिंगिनि तौहनिंगि हाइबगी मखोइगी ओइबो मोचिंग अखोइ पुन्ना बहिनसि मणिपुर से याम फजब लमनी वानग सादना से उबिरीजे इनग कुप्तना तौरीजे मपानम दुदि सुमायन सुंगं फंगजर अदैदी अखोइगी
tourism go in chakot na Manipuri si culture khoi thai na gi heritage oiba khoi gi inart hai tare khoi na amena chakholan ba phai khoi si mai na floating mai na lak pa je khoi outing phangje je khoi di am na nuai jaba kenoni ado nuai thupam je sumai na sum thambir adi khoi ju wakhan do sum stress to kitang relief oidana khotana wakhan na nuai dana punsi ju sang ni hingni mayam ju thabak amo phangbu oini economic chu chakot chani government na rules and regulation policy simbi duna sibu encourage to honing have ja agi phongdok ning wakhan I really feel like I'm at home. Yeah, so I'm actually it's one of the better places I've stayed in my travels. And it's so beautiful that I'm just very much enjoying and very relaxing in this place. And the people also are very nice. My government has a website and it says that Manipur you should not travel at all. In other places of northeast India, and they were not going to Manipur because they thought it wasn't safe. I can't imagine any trouble here. I mean, I haven't been everywhere, but it's a very beautiful place and the people are very peaceful. Kogi Manipur da kogi tourism gi aba adukmati advantage obe ab mo ma lakpa sida nahajing koi thaba income phanghodraba sefon khangdraba hai mayam sing si courage pijabo oina amadi akoi ju isana isagi thaba pijabo oina amadi laibas lam koiba sing du gisu mateng pangbo oina akoi segi floating hut sing amadi homestay sing se koi ji some amount khara thadra kanda koi sengo sabani loktak ki oiba posida aikoi han manjingna sinramba design bo erasu amba bo erasu khogi pitribida sumaina loktak ta sumaina patmi mana sumaina pa taraga sumaina leirami haibaje sumai yumsa kaisa sumai lei haibaje pitribida khoina masak takna ba aikoi adugi khongthang da khoi adu phibam da khoi khongjade homestay toba tourism sector sakhona ba hotna mutam da eco friendly oina aikoi tawgone haibigi achetpa pungning thajabam galoi na khoi sangsin jarakuni aduna matung tarakode so khoi loktak ke damakte de khoi sirege habigo khalon leijari aduna loktak mangnu thabudi khoi karim tu tawjaroi tawriba thabak se loktak kanana bani Manipur sarkar bu hena tourism sector da hena attraction pinano gi damakta khone lakhot jab khongthang ni masida government na khitang khandebi rakanda government ki step se khradang handuk piyo haiduna as a president ledo gi president amoina aina appeal tawjari कोई सरकार रिक्वेस्ट होनी बदी करीगीदमक्ता मफम सिदा लोकता की मनुंगदा कंस्ट्रक्शन तोब केदुबगी यारोइद्रिबनो अखोइदा सरकारना लैरिबा केनोसिंग अथॉरिटीसिंगना अखोइगी टूरिस्ट सेक्टर से सखलन बिगिन हाइबा तारगदी इनरिस वेबा हेरिटेजिंग योखलाबा अदगी लैरिबा मफम सिदा लमयंगलबा लाकु मतमदा अखोइगी लैबे लाइफ साइंसिंग से कईगुंबा केदौद्रगदी लोकता खतंग योखपा यारोइबा लोकता खतंग फरगा मफम सिदा लैरिबा अखोइगी ममांगाइदिगी लोन अखोइगी तना थानाबा याद लैरिबा गामी सिंगसिगी लाइफ साइन फगलंद्रगदी कमाय तौदन टूरिस्ट की मीना लाखों मतमदा अखोइगी लोकता की टूरिस्ट कमाय तौदन अखोइ इंटरनेशनल की थाता कमाय फोकट पंगाम प्रमोट तौब ngam मियामना फोंदोक नरली वफम सिंग सिगी मतुंगिना मणिपुर गवर्नमेंट ना फोंदोक की वफम अदु खर खंचिक खंथरगा असिगुम तंजा असिदा मतौ करमना मपालम गी लम कोइब सिंग अमदी लमदम असिगी डोमेस्टिक की लम कोइब कया पुनिंग चिंचिन गदगी हाइबसी खंथबा मतमनी हाइबसिनी काइस टीवी पाउगी दबक ज्ञानेश्वरी खाइबम लोकतक पाट इम्फाल मोरे लंबी की खुदेंग थाबिदे लेबा तरानिथोय सुबा असम राइफल्स ना इंग लिसिंग अनिगा तरानिपान चही असिदा लुपा करोड़ हुमफुद्रा मंगा हेनबगी आइना यादबा पोलम सिंह फागतले हाइरी ISTV न्यूज ना फंगबा पाउगी मतुंग इन्ना खुदेंग थाबिदे लेबा परमानेंट मोटर व्हीकल चेक पोस्ट तारिबा तरानिथोय सुबा असम राइफल्स की कंपनी एसना लुपा करोड़ तरामरी लाख यांखई तरुक लोंगी म्यांमार दगे आइन काइन पुथोरक सना केजी निफुनिपान ग्राम समगा कुंठा तरुक फागतखी लुपा करोड़ कुंठा मरी हेनबगी WY टैबलेट लाख तरुक लिसिंग मरिफु मापन सा मतरा फागतखी लुपा करोड़ निपान हेनबगी हेरोइन ब्राउन सुगर केजी लिसिंग अनि ग्राम सनी कुंठा तरुक फागतखी हेरोइन पाउडर द लुपा करोड़ तरा तरुक हेनबगी केजी ओहुम ग्राम अनिगा अनि फागतखी लुपा करोड़ अनि हेनबगी तोकेगे को फागतखी हाइरेबा तरानिथोय सुबा असम राइफल्स के कांगबु अस्तिना मणिपुर द ड्रग फ्री ओहन्नबा अमदी आइन यादब पोलम सिंह थिंगना बोहनबदा थबक सिंह असि पाइखतखिबनी हाइरी मणिपुर इमागी चंगदम नफम ओइबा नचा सिंह माइचोनगी तरुक सुबा मपो कुमोन थौरम ngasi चरांगपाट ममांग लेकाई पोलो ग्राउंड पांगथोखरे थौरम मदुदा रेवेन्यू मिनिस्टर करम श्याम जिला परिषद मेंबर PS हेरामनी याउना तोंगान तोंगान बमियोय क्याना सरुक याखी नोमाइजिंग खुदिंग की पिकलिबा महिरोय सिंगदा पर्सनालिटी डेवलपमेंट नबदी मोरल एजुकेशन तंबिगदबा माइचोनना स्पॉन्सर तौबा संडे स्कूल मिनिस्टर ना हांगदोखी ऑल एस
Homgi ahal kunmanga yauna puna ahal janiyangkhaida khudol pot piki thoromaduga mari leinana Minister Karam Shyamna ngasigi naha singna achumba aphaba lambi khangdoktuna amaga changdamnaba tangai fadre luchingba amagi mathaudi mahakna leiriba mafam adugi praja singi apamba khangna thabak paikhatpa aduni haiki hiram khudingmakta politically OBI socially OBI economically OBI development OBI challenge hariba changdamnaba potse amaga di changdamnabagi potse phajana magundo khangna ngakna chalagadi nongmadi sarang part sida sungsoi choidana lebaki seba tawa mioising thulakani haibagi thajabadu ai leijai Mantri Pukhrida Labor Rani Gaiden Liu Memorial Park ase Sarkar na thuba matamda loishin biduna mapung phaba park ama ohen biu haina Kabui Mother Association na Sarkar appeal tauri lakliba January gi tang 16 ta pangthokadoriba Freedom Fighter Rani Gaiden Liu gi mapok kumon palan ga mari leinana mahakining sing khubam thambiba park ase gi akoibagi phibam luna na thamnana ba Kabui Mother Association amasung Jaliarong Union Assam Manipur Nagaland anina lamtu sengdokre sengdok padu da Manipur State Women Commission gi member Ranjita Golme Susaruk Yakhi, Kabui Mother Association के advisor Alu Kamson na सरकार na Rani Gaiden Liu Memorial Park asti hathu na sangga khibadagi ngasi fawba amu hananing sing bidre park asti gi manung da leiriba Rani Gaiden Liu ge statue gi inaugural stone matamadu da Bharat ki Prime Minister Narendra Modi na Imphal da lakpada sangga ba nangnana ba flex da namduna thetki loina na museum asigi mamai da haktuna amadi ye kadoba kaya su flex da namduna Lam nangnana bamong da thetlamki hairiba sing asi maming tagi oina park asi sangga khraba matung da ngasi phawba sarkar na kari amata hanna yingbidana thambiri Manipur sarkar na athubada mityeng sangbiduna park asigi wat hauriba thabak sing athubada loishin bidrabadi Kabui Mothers Association na Manipur sarkar gi mathakta akan mathabak paikhalakpa yai haiki cha Viren minister na ikhoibu thawoidabadi ikhoi jerero yinen Kabui Mother Association Asina akanba khongjang changchingani haiba ikoi gi pandam asi yaure ma nangang thiba wado thabak oina pangthok piu English singani ga tara ni panda mahai tambaga mari lainaba achauba wathok ama hairabadi board na loba class 10 ge examination da mark tempering tawkhiba wathok asini haina MSF na lowi hairi wathok asina apunba Manipur ge education system da yamna sound akai ba pikhiba du matungda amuk hana thoktana ba government na anawu chahi lisingani ga tara mapana lakpada yengshin haningi wathok asiga mari lainana board ke official ani thabak tagi lokthokle haina order thokhiba asina wathok asigi waroshin purakpa yaroi government asina akhanna Thaudang Lauduna Mahairoi Kunaina Pamliba Achumba Asingba du Thabakta Onthok Pirakani Haibagi Thazaba Manghal Loidabani Masig Ona Tainabada Wathoga Sinam Sinduna Thamlaga Mahiroi Singi Mahai Tambagi Hakta Singnaraklabadi MSF na akan makhungjang changshinaba sem saragani Anau Bachahina Lakpada Manipur amadi Manipurgi Atai Mafam Kayada Khundariba Manipuri Singi Mafamda Mahairoi Lup Asina Yaipa Pauzal Pirakli Paugi Maraktana Aten Babre Amatang Lazari W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyamda Khanganjaba, Charumai Thadok Pigano, Lofam da Chaikhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallasi Kanghanjaba Salai Agro Products Private Limited na Aikoigi Nungsijaraba Yelhomi Singi Mapamda Hangam Maru Pau Yangang Ahingba Amasung Akangba Sing Ahingba Amasung Akangba Sakhau Puriton Morok Akangba Kangtak Gehu Jira Amasung Padigo Maruna Singba Potok Sing Asigi Supplier Kaujari Akupa Marol Gidamak Bijariba address Amadi phone number Asida contact Tobio Manga Life Care, Minuthong Imphal, providing 24 hours medical emergency service, well-equipped ICU and ICCU, super specialty OPD for cardiology, endocrinology, gastroenterology. Manga Life Care wishing everyone a very happy and a prosperous New Year 2019. Manga Life Care excelling in intensive care. Angang oiringaida, aina ningai hek tawbada. Pabungna
ꯑꯆꯥꯄꯣꯠ ꯍꯦꯛꯇ ꯂꯩꯕꯤ ꯑꯩꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯑꯩꯁꯨ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯁꯤꯟꯅꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯃꯆꯥꯛ ꯀꯌꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯉꯁꯤꯗꯤ. This wedding season, let us celebrate togetherness with Taret's Chahau Puja. Benashia Coaching Center, the best and only trusted coaching center in Imphal. Benashia Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangakhiba study material regular mock test suggestion na chingmasing yamna chanakhi. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. It's the change that excites you. The never done before drives you. You seek comfort in chaos and lounging at your own pace. You are the seeker of new. Nexa. Asian Hospital, Kwakatel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities and various activities. Amukah na taram luksari makhataba pao. Ahal oiraba singbu thawgal bebahar khangna chatlabadi punsida tawriba thabakta mai pakpak oigani haina MLA Olu Khoina Senior Citizen for Society Wangoi chapter gi taret lak suba mapok kumon thorom da haikre ngasi Wangoi da pangthokpa thorom adu da chapter asigi President S Chandra Vice President B Lamani K Sarat yauna mioi kyana saruk yakhi ahal oiraba singda MLA na achamba khudol pot pikhi mahakna makha taraduna ahal singbu nungsi sanana loina biu midagi makha da project kaya saduna thabak paikhatna bu khonari Khidraba Manipur ki Chief Minister Oiramba W Nipamacha gi mitam ama saduna thamnana ba pak ama semgatna ba khonaragani masida miyam na mateng pangbiu haiki area of population si Imphal West na khwai dagi hena chawi area of coverage district sigi makha da leiriba aduga next Imphal East sin adu ani si yamna darka oire haiba se khoi amna seriously khanna jadana thabak yam thuna paikhat na bagi some percent khara di khoi yana dana leirabani Mamangi palamba lengak na ngaihak ki yanana ba niyom la na thabak tawrambana ngasi gi mirol na awaba mayuk na bani haina PDA gi chairman T Robindro na fongdorakli PM Ujala scheme gi makhada thanga kendra gi khangalaba imung chahunga mangada maibia gas distributor moirangi makhada gas lem na yenthokpa gi thoramda MLA na wafum si fongdokhibani agency gi manager M Rajuna Housing Founder scheme gi makhada agency na apunba beneficiary listing ani dani panifu humdoi gi gas yenthokibada thanga kendra khaki oina lising ama chamri yankhai humdoi sure haiki MLA T Robindro na miyam gi mihut oina mikhalda mai paklaba singna pukchal sengna thabak tawraba matamda saukhatpa khunai ama oiba ngamgani miyam na su isa isa gi hak tanabada kiningai oide hojik lairaba miyam na lengak na piba kanaba kaya phangba ngamdaba kaya yauriba asi mamangda palamba lengak na mong sumna thabak tawramdaba nani masi aikhoi khudimak na chumthokna ba hotna minarasi hairi Wakhal manaba naha kharana punduna semba Happy Club Moirang na ngasi anawa sahina lakpaga iroinana kumbi tera khong lamlong village ta leiba Oles home da angamba khudol pot pikre
इतिहास का सागोन अदुना लेरिबा वांगोई केंद्र की मनुंग सनबा लाइसांगखोंग थिंगेल मरुदा लेरिबा थंबाल नु असि सेमगतनबा थंबाल नु ट्रस्ट लुपा लाख मंगा की चेक एमएलए ओलुखोइना खुसिनख्रे ओलुखोइना हाइखिबदा निंगथौ पालिंगैदा इम्फाल टूरेल की पल्ली कायरकपदा थिंगखिबा थंबाल नु असि की सायवन ओना हौरिबा हाइबोंग पाम्बी अहुम असिगी अकोइबगी फिबम तुंगी मिरोल न खंगनबगीदमक सेमगतपने मफम असिबु सेमगतपदा मिनिस्टर टी श्याम कुमार अमदी एनवायरनमेंट की डायरेक्टर ना अयाबा पिरकपगीदमक नुंगाइबा फोंदोरकली मसिदा अवाट अपा कया लेरबसु एमएलए लोकल एरिया डेवलपमेंट फंडगी मतंग पांगनी हाइखी चांदेल पुलिस स्टेशन के मनुंग सनबा लांगबुंग विलेज ता लैबा हुलांग सुनीता अनाल कौबा मियोय अमगी युम ngarang numidang pung 10 rom taba matamda mai na tumna sakre imung manung gi miyoy singna police ta piba report ki matung ina mai sakpa tu da lupa lakh kun humdoi rom gi mal chang ama ta thokre hairi awa ana taraba yung gi miyoy sing miyam gi thabak tawribi ss olis na lak tu na yengsinkhre Nongdam Tangkhul village da New Year gi thoram pangthokre all has gone new has come haiba thim da pangthokpa New Year gi thoram ase January gi tang ahum phawa sathagani Manipur Nagaland amani Jaliyarong Union Assam Manipur Nagaland gi president Amu Kamai Supreme Court ki senior advocate I Lalit Nongdam village ki headman W Yazo amadi outer gi MP election da mirep oigani haiba K James na marui bimyo sing oina saruk yakhi thoram aduga mari lainana K James na lakadori ba mikhala sida miyam na matik saba mi khanbiu haiki English singaninga kunithoi da pangthokpa yai haina panariba taranithoi suba Manipur Legislative Assembly gi mikhalda Wangkhem Kendra da mirep oigani hairiba laishram domain khumangi election campaign ngasidagi thobal khunau da leiba mahaki mayumdagi hawdokre Wangkhem Kendra sakhwat hanba nungse sana ba hengar hanba semilon phagat hanba mayai ka ba chinjak tagi lapna leiba Kendra oihenbaga loinana Manipur gi ngamkhai kanbada achoba thodang logani haiki Anauba chahina lakpada sahitya thopang lupna sinduna sagolban tera lukram lerakta leiba aiba sarat chan thiam gi yumda ngase saihau saireng saidinabagi thoram pangthokre Bharat Sarkar na English singani ga kunithoi fawbada lomi singi income asi double da hengar hanna ba paikhalakpa thabak ki sarugama oina ngasi oinam kendri gi MLA soiriba Manipur Pollution Control Board ki chairman Radha Kishorna kendri gi tongan ba mafam da satuna Uyok farm amadi irrigation piduna double income oiba yaba lofam kaya satuna yangsankhre khongsada duda ireng bam maning da leiba khuzai roki mathakta nauna sagadaba dam gi mafam yangsinke kilometer amamam sangba canal amamam ising thaduna kaino amadi ireng bam gi local hectare jamada ahan bagi oina thabak asti pakhat pa hawgadauri khongchat aduga mari leinana MLA Radha Kishorna Paumi Singda phongdokhibada mahai masing hairaba naha kaya thoraktuna isana Sanaba sinpham da thabak paikhat naba lengak na piriba scheme singa sigi kanaba lawbiu haiki Sri Biren Honorable Chief Minister of Manipur mahaki luching makada 2019 asida di aikoi income se double triple income la aga aikoi chathok pothok marang kaiba tangdu laita ba koi state ama oinana ba honaba aduguma mahaki wakhalado mahaki wakhalolo do suksoi shodana koi mangol oiragani haidana ayak isana lamdamasigi praja singda lakthokchari loinana Social Awareness Service Organization Sasogi Kunipan Suba Chahi gi thorom ngasi Langol da leiba organization asigi complex ta pangthokre thorom maduda Max ki director oiramba Dr Khomdon Laishram Max ki joint director Avira Mongjom Sasogi president Y Nobin amadi Janimski ART center gi hanagi nodal officer K Priyo Kumar namaru oiba myoy sing oina saruk yakhi English sing amaga chama pan mari fudra mapan dagi mayai ka ba pot season na batok tuna macha mapan pok tuna hauzik fawba hingliba Salam Chanbida Best Father of the Year Haibam Mingthol Piduna Appreciation Certificate Kushinaki Sasogi General Secretary RK Tikena Sashona Hauzik Fawda Drug Overdose na Siram Gadaba Myoy Saniga Humpu Taruki Punsi Mamang Sahida Kanbang Ngomkre Haiki Dr. Khomdona Manipura si drug free amaso HIV free Oiba State Ama Ohensi Hairabadi Lengak na drug policy sem batangai fade Haiki Drug Jaba Sing Warak Laga Phagani Haiba War on Drug Asi Chawkhalaba America phawna mai pakpa ngamda duna tokhrabani lengak na drug ki mayukta thabak lokhalakliba ase aphaba khongthangni phaba punba tawraga drug muthatpa haibasigi mahuta government NGO ma dimyam pun hona minaba tangai fade haiki drug policy semdoi noida karamba drug puna prescription yaudra sud lebi yani karamba na prescription darka hoini
ꯀꯔꯝꯕꯅ ꯑꯣꯄꯟꯂꯤ ꯁꯦꯜ ꯇꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯣꯔꯁ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯪ ꯑꯩꯅ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯖꯗꯧꯁꯦ ꯑꯩꯉꯣꯟꯗ ꯅꯤꯡꯍꯟꯅꯕ ꯑꯃ ꯍꯦꯛ ꯌꯥꯎꯋꯤ Imphal Churachandpur lambi semagi thabak sathariba asida ABCI company asina tidim lambi gi thinungai gram panchayat na konba maphamda lambi semagi thabak tawriba asi mawong maril tadre lambi asida atopa company singna semliba mawong matawga chawna khenaba leire lenga ki mari leinaba singna thuba matamda midyeng sangbiu haina lamdam adongi praja amana phongdorakli फजन क्वालिटी मेंटेन तौर फजन थाबियो डेवलपमेंट कंप्रोमाइज तौबिगनो अखोई कॉन्ट्रैक्टर सिंजे फजन अमत सिंदोपियो मसिगी हानगी पोट अखोगी मचुता द मीटिंग मोई सिंदोपियो Prime Minister Narendra Modi Imphal da lakadawriba asi yenglaga section thorang lokhatpa oina Thobal Police na nupi police yaung ngarang Thobal athokpam DC office mamangda asat awok sing sek tawbada UNLF ki miyoi ama fare hairi police ki pauna phagalaba miyoi asigi maming CS Badal Kumar chahi nifunithoi apokpa laikhidraba tomba Thobal athokpam awang lekai dagini mangondagi USA na saba 9mm automatic pistol ama magazine aniga konana mangondagi fangle hairi Mahai tamkhalakliba mahairoi singna tungi punsida hena aphaba mi ama oinabagi pandamda makhoi bu pungning thogatpagi thoram ama ngarang Kumbi Municipal Council gi manung sanna leiba Citizens Welfare Association Kumbi da pangthokre ahumlak suba oina pangthokpa mana mathum yenthokpagi thoram aduda Kumbi Municipal Council gi hanagi Vice Chairperson WC Bobichan Luang Ward Development Committee ki members sing KS Sandramani S Inausa National Teacher Awardee KS Indrakumar Susaruk Yakhi National gi thakta pangthokpa tongan ba masana singda medal lawraklaba sing yauna class 10 amadi 12 exam da first division da ma wangna fanglakhraba punna mioi kunnipan da mana pidona pungning thogatkhi Kuki NP Manipur gi President Thangkhosai Haukipna khanghodana laikhidabada United NGO Mission Manipur na awaba phongdorakli Hauzik sanabagi pau amuk lawbirasi Sanabagi pau pizari Maharashtra gi Nasikta January gi tang manga dagi nipan phawba pangthokadoriba 35 suba sub junior national jump rope championship ta saruk yana ba sanaroi manga amadi official ani ngase Imphal thadokre haina Spontaneous Association of Jump Rope na thadorakpa cherol amana khangalakli makha taba sanabagi pau boyai ningthozam dagi amuk phangbigani Viper Snake App Sina Sahitra Nithu Makhagi Amadi Black Eyes na Sahitra Manga Makhagi Mapal Suba Endurance Cup ki champion oikre Eastern Student Club Nongaibung na sinduna mamang sahi gi December tang kuntra ki team tara na saruk yaduna Eastern Student Club Nongaibung gi Sports Complex sa satharakiba Inter Nongaibung Mapal Suba Endurance Cup ngasi loisan kre loisan bagi thoramda Imphal Custom gi Superintendent W Hemanta RDNPR Manipur ki Deputy Director KSH Umananda and WDM Association ki Vice President A Tombi Club asigi hana President oiramba RK Bhupen amadi Club asigi hauji President oiriba and Indrajit Su saruk yakhi Satharkipa Cup asigi ngasi sanakiba sahi 32 makagi nupa masagi aroiba matchta Viper Snake App Sina Rosie FC bu gol ani sinoda mighty piduna champion oikibani sahi 3 makagi aroiba matchta na Black Eyes na Purana Raspberry FC bu gol ahum sinoda mighty piduna champion oikre sahi 32 makagi best player gi mana T Lenin best scorer na W Gun Leiba best discipline team na All Sekol United amadi Black Dragon na takre sahi 3 makagi best player na Ronald na takhi best scorer gi mana na Bisal na takhi best discipline team na Pig Farm Boys na takre winner amadi runners up takiba team singda thorom bapu singna seloina lupali sing ahum amadi lupali sing ani khusin nakhi inter district or interested ki thokpa matam da club asigi ngasi sane da player sim sidagi khallaga aikoi gi club asigi represent tawna ba koi polagani haina simbatoi amjari All Manipur Volleyball Association gi miyang makhada KLLK mayang Imphal Thana Wangkai Lekai ani longbin sinduna mamang sahi gi December tang kuntra dagi team tara nithoi group mari thokna khairok tuna
mayang Impal da sathariba ahan ba State 11 Village Open Men's Kongkham Leibagli Memorial Volleyball Tournament ki ngasi sanaki ba ahan ba match da KLLK mayang Impal na YPA Hiran bai buset ahum sino ani suba match ki sanaki ba da USWC Usiwana LCL Leiprak ba buset ahum sino amadi ahum suba match ki sanaki ba da MPC mayang Impal maibhamna YPA Hiran mai bu set ahum amada maiti ba piki National School Games Federation of India ki miyang makhada mamang chahi ki December tang kontruk tegi kuntra mathoi phawba Madhya Pradesh ki Indore da pangthokiba sahi 38 makha ki humpu mari suba National School Games ki Bobena masana da Manipur punna gold Nepal silver ama amadi bronze thread punna medal taratruk logduna overall team champion oikhre pangthokiba championship asida Manipur gi nipi masa singna gold manga silver ama amadi bronze ani logduna nipi masa gi team champion oikhibaga lonana Madhya Pradesh na runners up taki pangthokiba championship asida Manipur gi diamond amadi TH Ellis na nupa macha amadi nipi masa gi best player gi mana taki mamang sahi gi December tang kunipal dagi Chandigarh gi Rose Garden da pangthokiba sub-junior nation langri championship ta Manipur gi team gi nupa amadi nipi na overall team champion oikre Manipur football masana hena sakul hanabagi pandamda football guardian committee amadi social workers congress Khongman zone 4 na sinduna haukiba sahi gi solising amaga somna taratare ki April thadagi Kongba Dhobi lampang amadi 11 Star Sporting Union ground akampata tha taruki oiba sahi taruk Nepal mapal tara amadi tarmathoi tranithoi gi piglibangang nupa masa amadi nipi masa samaga kontra homdoina saruk yaduna satharakiba anisuba 6-month football training program loisen khre loisen bagi thoramda Usekon Nungchup Zilla Parishad Member Seram Nikel Football Guardian Committee ki President O Sanayaima Khongman Gram Panchayat ki Pradhan M Nungseri amadi atai maruiba mioi kya su saruk yakhi pangthoki ba thoram asiga mari lenana Usekon Nungchup Zilla Parishad Member Seram Nikel na phongthoki bada Akoi Manipur khaktagi natana whole India sigi sanabagi hiramda chauna contribution piribadi Manipur state ne aduna neba Manipur bu powerhouse of sports in India. India ki sanaro mayam ki sumbam factory amani hai na Manipur se kongnari bas. Thagachari boy ningthozam. Ngasigi Editor's Choice ta Khwairamban Kaithil Maya da leiriba itihas ka sago naraba ningthau bhege Chandrana samu phaba gi mitam amma leiriba asigi makha thangba sarukta napliba tiles mioi kharana lona pukhraba matung da leihori ba sakta maduni. Losilak pada marui bapau amuka na pizari. Anau bacahi listing ani tara mapan miyam na harau tayam na opli. Loktak pata makal amatagi construction tauba yaroi haiba lenga ki wafam handokpi na ba lam koiba lakpa madi loktak pata sedang duna hingliba mioi sing na apil taurakli. Amadi Imphal More lambi ki khudeng thabida leiba taranithoi suba Assam Rifles na ing lisingani ga taranipan chahi asida lupa crore humpudra manga henbagi aina yadaba polam sing fagale hairi ISTV na pizaba ngasi nungmagi oiba Manipuri pau matang asid loizare mideng tabiri basingbu amukka na khurumzari